Lakhipuronline puthokchaba January gi tang 23 ningthaukaaba numit ki Khomjinba Pao tabirase. Ahanbada maroiba Pao Manipur Bidhan Sabha gi mikhal gi dama Congress na ahanba oina mirep nifu gi minglaw thokle. Kasar Thangta Association gi executive body semba gi mifama mangarang Lakhipur Khuman Club ta pangthokre. Ima haurongbam sana hanbi debina laikhidabada ampal amadi amsuna awapa phongdorakle. Yurembam Sanjib amadi ima sana hanbi debina laikhidabada maifana awaba phongdokre. Tamenglong DC amadi Jiribam DC ki thakta yanaba porakpadagi National Highway Contractorate ki ban handokre. All Jiribam Maira Paibi ki President Oirambi ima lehorambam Sarajani debina laikhidabada awaba phongdorakle. Manipuri Sahitya Parishad Tripura na kabi khwairakpam chawbagi chahi chamaga kuntaruk suba mapok common thoram pangthokre. Agartala da Auli Ibudo Pakhang Balai Harabagi Thoram Luisinkhre amasung Assam da mioi lising ani chani ga homotratret ki masada COVID ki anuba case thengnakre positive oibagi chang chada 12.8 oiri. Haujik mapung oiba pau tabirase. Manipur Bidhan Sabha gi mikhal gi dama Congress na ahanba oina mirep nifu gi minglaw thokle. List aduda hanagi CM Okram Ibobi, hanagi Deputy CM Gaikhangam, hanagi CM gi machanupa Surya Kumar Okram, Nupi Mirep Ahum, AK Mirabai, Thoksom Ithoibi Devi amasung Linkim Haukib yauri. Amadi atei ahanba oina mikhal da mirep oiriba mioi kharagi mingsu yauri. Tangkak ani thokna pangthokadaba mikhal asida ahanba tangkakna February ki tang 23 aduga ani suba tangkakna March ki tang 3 da mikhal pangthokani. Kasar Thangta Association gi executive body gi mifamama ngarang Lakhipur Khuman Club ta thokchom debena mifama poiduna pangthokre. Mifamna KH Budachandra Singha bu President aduga H Biswajit Singha amasung Ingudam Dijendra Singha bu Vice President oina khanki. Kangabam Raskishore Singha bu Secretary aduga A Bikramjit Singh amasung Khaidem Pinku Singha bu Joint Secretary oina khanki. Ataina una khankraba thawuroi Singha dudi Abdul Matlib Treasurer, Pandemam Anil Kumar Singha Publicity Secretary, Thangjam Brojan Singha Cultural Secretary aduga Haurambam David Sapam Babahan, Thangjam Phajatombi, Laisram Pintu, Hodam Santi Kumar amasung Laisram Monita Singha bu Executive Member oina khanki. Assam Manipuri Maira Paibi Apunba Loop Ampal Central Committee gi Office Kasar Madugram da Ampal amadi All Assam Manipuri Students Union ga punna mifama mangarang pangthokre. Mifama duda maruina haukiba January gi tang 19 da masagi anaba amana maram oiraga manung matam chadana laikhidrabi ima haurongbam sana hanbi debina laikhidabada minute ani tumina leptana awaba phongdokre. Mifam aduda Ampal gi President Ima Sanathoi Devi, Ampal gi Hanagi President G. Beni Misra, Urirai Devi, Amsu gi General Secretary Kabarabam Bikramjit, Seram Pariton, Panjobam Indrajit, Seram Herajit Nachingba Miyoi Singh Sarbyakhi. Ampal gi President Ima Sanathoi na haikibada Maira Paibi gi office sariba lam asibu katpiramba Ima Sanahanbina laikhidaba si aikoi Maira Paibi singi arang mathon michak ama kenkiba gummani haiki. Amsu gi General Secretary K. Bikramjit na haikibada Ima Sanahanbina laikhidaba si Manipuri khunai asigi achouba mangjaba amani hairaduna aikhoina ima asibu kaidongnungda kauthokpa ngamlaroi haiki. Mifam loirba matungda laikhidrabagi yum Madhugram da chatuna imung manungi miyoi singa unaduna wari watai sanaki. Ima Sanahanbi Devi matam kuina Madhugram Maira Paibi Lupki President su oiramki. Laikhidaba matamda masagi chahi 39 sukre. Manipuri Youth Front of Assam Maiphagi Mayai Loisang Silchar Rongpurda Mipamama Maiphagi President Thangjam Brojan na mipama poiduna pangthokre. Mipam aduda All Manipur Students Union MSU Jiribam District ki President amadi JCILP gi Convener oiramba Yurembam Sanjib amadi Madhugram Maira Paibi Loop ki President oirambi Ima Sanahanbi Debina manung matam chadana laikhidabada thamoi sokna awapa phongdokre. Mifam da saruk yakiba Maiphagi Chief Advisor Seram Herajin na haikibada Yurembam Sanjib na satragi luchingba ama oina tauramba thabak thauram singbu singthaduna loiba nairaroi hairaduna mahangna laikhidaba si aikhoigi achouba mangjaba amani. Mahangna laikhidabada awaba tariba imung manungi awabadasu Maifana saruk yari haiki. Maifagi President Thangjam Brojan na haikibada
Manung matam chadana laikhidraba Sanjip amadi ima sanahanbigi thawaina Lairamlenda ingna chikna lairunaba maifana mapugi mafamda thaunijari laikhidraba singidamak minute ani tumina leptuna mapugi mafamda thaunijaki haina maifagi Secretary General Soram Thoiba Singhana thadorokpa cherol amada phongdorakli ngamkhai kanbalub jiribamna National Highway Contract Rate ki lambi ban kaukiba adu Tamenglong DC amadi jiribam DC ki thakta yanaba purakpadagi ban adu handokre amadi ngarangdagi lambi sembagi thabak haukre hairi hiramasi matangda ngamkhai kanbalub jiribam ki President S Susila Devi na phongdorakpada jiribam ki Moktokhal village da Babukhal Sabukhal amadi Boroikhal ki lambi asi ising chawrakpada akaya toi khara thokpadagi semjenna ba haiduna ngamkhai kanbalubna hona jarubada Moktokhal ki chief amadi khunja singna lambi sembada athingba pirakpadagi National Highway Contract Rate ta matam kaktaba banasi kaukibani hairi asigumlaba thodogasi aikoisu nungaite mathangdagi asiguma thodogasi thoktana ba haina khunja sing amadi lainga ke mafamda apil tawjari haiki Manipur ki Chief Minister na haibirakpagi matung ina Tamenglong DC amadi Jiribam DC ga wari sanarba matung ayaba purakpagi tamak ngamkhai leitan thagachai hainasu makhata na phongdorakli aibadi koi Moktokhal khunja singdasu koina masigi wafamse koina tawka Jiribam gi lamda koina tawjarpa thabak ngamkhai kan lupna kaiguma chayena ba amuk asai khunja singna tawka taragadi makhata na dugi makhal makha ayamba judicial koina changthil lakani haibasi masu jage ai su sadane jinjin pagi matungina pagi hantu koina pangko pada koina jarabanina koina damaka koina kudima asim koina yingsen bira abanina koina zaharangna asigumba asi banje koi konthok jare Jiribam gi Babu Parada laiba Nupilal Ningsing Khubam Complex da All Jiribam Mera Paibi ki President Oirambi Ima Laihorambam Sarojani Debina Laikhidabada AJMP Azuka All Manipur Women's Voluntary Association amadi MSF na awaba phongdokpagi tharomama All Jiribam Mera Paibi ki office da pangthokre tauramda laikhidrabagi mafamda ikai khomnaba utuna minute ani tumina leptana awaba phongdoki amadi laikhidrabagi thawaina isor ki khuya khada ingna chikna leiruna bahaina su thauni jaki Manipuri Sahitya Parishad Tripura na sinduna ahan boina kabi khwairakpam chawbagi chahi chamaga kuntaruk suba mapok kumonga mari leina nangarang January gi kunhumdoi Radhanagar Mandapta Shraddhanjali katpagi tharomama pangthokre thauromda kabigi mafamda leisu katuna ex General Secretary L Biramangol Parishad ki hojik ki GS Thaudam Nilkumar W Biramangol na chingba kabi asigi punsiwari nainaduna wangangki Agartala da numit humni chukna chathaduna lakpa auli ibudo pakhang balai harau bagi thorom ngarang January gi tang kunhumdoi da loisin khre Covid namaram oiduna handak chahi gi harau bagi thorom tension ki bani hairi loisin bagi nungtil gi thorom aduda amaibi yauna khunjau leichau tangkhul nura bina chingba jagoi thaugal tauki auli ibudo pakhang balai harau ba committee na Manipur gi mateng lauraga handak ki lai harau bagi thorom asi pangthok pani hairi Mana hairi to Nimo loibu sirau sakana se haibati maya ilambi samaga lao haiba natra haibra how mai na ga maya ilambi khara pa ma sibi sabo oi bini kuino Assam da haukiba pung kunmari da mioi lising ani chani ga humbutrat rate ki masada nauna covid positive oiba thengnakre positive oiba gi chang chada 12.8 oiri ngarang lai chada se mioi 13 sikhiba galunana sikhiba gi apunba masing lising taruk chani ga marfutra ma thoi sukre pharak bagi chang chada marfutra ni 12.8 oiri Manipur gi haksel loising na thokpa paw matungina mioi chambri ga 13 gi masada ngarang nauna COVID-19 positive oiba thengnakre positive oiba gi chang chada 13.3 oiri laina asina ngarang mioi ahum sikhiba galunana sikhiba gi apunba masing lising ani subna kunmanga sure aroibada maroiba paw amukhanna Manipur Vidhan Sabha gi mikhal gi dama Congress na ahanba oina mirep nifu gi ming lauthokle Kasar Thangta Association gi executive body sembagi mifama mangarang Lakhipur Khuman Club ta pangthokre
Ima Haurangbam Sanahanbi Debina Laikidabada Ampal Amadi Amsuna Awapa Pongdorakli. Yurembam Sanjib Amadi Ima Sanahanbi Debina Laikidabada Maipana Awapa Pongdokre. Tamenglong DC Amadi Jiribam DC ki thakta Yanaba Porakpadagi National Highway Contractorate ki ban handokre. All Jiribam Maira Paibi ki President Oirambi Ima Lehorambam Sarajuni Debina Laikidabada Awapa Pongdorakli. Manipuri Sahitya Parishad Tripurana Kabi Khwairakpam Chaubagi Chahi Chamaga Kuntaruk Shubamapok Kumon Thoram Pangthokre. Agartalada Auli Ibudau Pakhang Balai Haraubagi Thoram Luisinkhre amasung Assamda Mioi Lisingani Chani Gahomotarathret ki Masada COVID ki anuba case thengnakre positive oibagi chang chada 12.8 oiri. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.